ꯑꯩꯒꯤ ꯀꯣꯏ ꯑꯁꯤ ꯃꯤꯠ ꯎꯏꯁꯜꯂꯒ ꯑꯗꯨꯁꯨ ꯈꯨꯔ ꯌꯥꯎꯗꯕꯤꯗ ꯑꯁꯤꯁꯤꯅ ꯐꯟꯗꯠꯇꯣꯏꯅꯦꯕꯀꯣ ꯆꯥꯛ ꯆꯥꯕ ꯈꯣꯠꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯃꯌꯥꯝꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯃꯌꯥꯝꯗꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯒꯅꯨ ꯌꯥꯝ ꯊꯤꯅ ꯔꯤꯛꯁ ꯑꯣꯏꯕꯅꯤ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯍꯩꯅꯖꯕꯅꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯆꯅꯤꯡꯕ ꯑꯗꯨꯅ ꯃꯤꯠ ꯎꯏꯁꯜꯂꯒ ꯀꯣꯏꯁꯦ ꯁꯤ ꯕ꯭ꯂꯦꯗ ꯑꯁꯤꯅ ꯐꯟꯗꯠꯇꯣꯏꯅꯦꯕ ꯃꯌꯥꯝꯁꯤ ꯔꯤꯛꯁ ꯌꯥꯝ ꯂꯩꯕꯅꯤ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯣ ꯑꯩ ꯇꯧꯖꯔꯛꯑꯒꯦ ꯑꯍꯥꯟꯕꯗ ꯀꯣꯏꯁꯤꯗꯤ ꯈꯔ ꯂꯤꯔꯕꯅꯤना ꯈꯔ ꯊꯣꯔꯛꯍꯟꯒꯦ ꯏꯁꯤꯡꯁꯦ ꯈꯔ ꯍꯩꯕ꯭ꯔꯥ ꯑꯗꯨꯒ ꯁꯤ ꯈꯤꯇꯪꯗꯤ ꯊꯣꯛꯍꯟꯒꯦꯕ ꯀꯩꯅꯣꯗꯤ ꯂꯤꯔꯕ ꯀꯣꯏꯅꯤꯅ ꯌꯥꯔꯛꯇ꯭ꯔꯦ ꯀꯟꯁꯤꯜꯂꯛꯑꯦ ꯑꯗꯣ ꯃꯤꯠ ꯎꯏꯁꯜꯂꯒꯅꯤꯀꯣ ꯃꯌꯥꯝ ꯇꯧꯗꯣꯏꯁꯦ ꯕ꯭ꯂꯥꯏꯟꯅꯤ ꯃꯌꯥꯝꯇ ꯉꯥꯏꯈꯣ ꯃꯌꯥꯝ ꯍꯧꯖꯔꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁ꯭ꯀ꯭ꯔꯤꯞꯀ ꯁꯨꯡꯇꯧ ꯇꯧꯖꯔꯣꯏ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯏꯗꯤꯠꯀ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯀꯩꯅꯣ ꯑꯩꯗꯤ ꯃꯌꯥꯝꯅ ꯈꯪꯕ ꯉꯝꯅꯕ ꯑꯁꯤ ꯕ꯭ꯂꯦꯗꯀꯁꯦ ꯌꯨꯇꯨꯕꯇꯒ ꯎꯍꯟꯕꯁꯦ ꯑꯩ ꯀ꯭ꯂꯦꯝꯒ ꯆꯥꯕ ꯀꯩꯅꯣ ꯇꯧꯕ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯦ ꯆꯥꯖꯔꯦ ꯀꯩꯗꯧꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯍꯦꯛꯇ ꯍꯧꯖꯔꯒꯦ ꯚꯤꯗꯤꯑꯣ ꯀꯛꯑꯔꯣꯏ ꯑꯩ ꯃꯤꯠ ꯊꯨꯆꯟꯖꯔꯒꯦ ꯐꯟꯗꯠꯂꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯕ ꯁꯣꯝꯗ ꯌꯦꯡꯉꯗꯤ ꯃꯌꯥꯝ ꯈꯜꯂꯅꯤ ꯑꯩ ꯀꯦꯃꯦꯔꯥ ꯌꯦꯡꯉꯤꯅꯦꯅ ꯑꯗꯨꯅ ꯃꯤꯠꯁꯦ ꯎꯏꯁꯜꯂꯒꯗꯤ ꯈꯪ ꯉꯝꯗ꯭ꯔꯦꯅ mày ơi có mit tang dari phala phan di bang ni mày đi ubi ramani ai jang jang aja to mày ai ji fresh rồi ai koi loi ra jeng biu mày haji ai koi do mit thalaga dum pai han gara do mày ji ubi ram goni ado kaim to soiba laitre mày ubi ram goni siga khak pa ga lai hau dra ga boy di mày rap tina arik soi bani adona aina dum ngang mai di hoina dum haina jarak pani na aina se ka ga jeng han ba ba tare mày sumaina di matung da mày na try do to bi gano aduga ai gi youtube channel sibu inong no meng bi ba isna halaman pai bana magna nusi biduna subscribe to sun biramu aduga ano video lakpa matam da do mobile notification lakna mai tamakta bell icon do press to biramu asiguma video na taba comedy ga video cam semjai adu ai gi youtube channel asida mayam chang duna yengbiu nasi di matek asina losin jarage aina dum mayam da share to jaring nam jarak pani mayam patang sin losin jarage